Chinigi Saruk ka Henna Charabadi, breast cancer Narakpa Yabagi risk Wang-E. Article asi huyalan pau segi loksing pukai degi lokhat savane. Aikoi na chari bachinjakta athumba Chinigi Saruk ka Henna yaurabadi. Breast cancer gi risk hengat halli haiba nauna thizin badagi khangle. Masida sunatana cancer cells sing lungs dasu sandoki ba yai haire. United States laiba University of Texas da MD Anderson Cancer Center da assistant professor oiba. Ping yang na haiki, usi singda sangyeng tagduna yang bada Chinigi Saruk ka Henna chaba tarabadi. Cancer Narakpa Yabagi risk wang na lay hai na khanglakpane. Researchers sing na haiki, Chini ka Henna chaba matamda. Enzyme makal ama amasung mari lay na ba, fatty acid marangkay na tholak pamaram na. Cancer ki risk hengalakpane. Haksang manungda 12 LOX kau ba, enzyme ka Henna putok lavadi 12 HETE kau ba. Fatty acid ki chang hengalak mamang da pangthoki ba study sing dasu Chini ka Henna Charabadi breast cancer gi risk hengalak hai bakhangke adubo inflammation na maram oidaduna cancer ohelak pani hai na thajana ke study adu da Saruk yaki ba University of Texas MD Anderson Cancer Center gi professor Lorenzo Cohen na hai ke handak pangthokli ba study asida Chini chabana uchi gi Primary glanda tumor ohelak pra haina thizin ke maduda ka Henna Chini Charabadi hakchang manungda 12 HETE kauba fatty acid ki chang wangkhalakuna breast tumor ohelak pani hai bakhang ke study gi Saruk ama oina research team maduna uchi singbu kanglup kaya thokna khaidok lamme uchi kanglup amada akakna ba chang da Chini pizza baga loina na kanglup amada na Chini gi chang wangna pizaramme Chini khajitang pizza bu uchi kanglup aduda tumor form torokpagi chang chada kunthra oiramme Amaromda Chini ka Henna pijaba usi sing adugi oinade tumor cell form torokpagi chang chada 59 oike Chini gi chang yamna chaba matamda lungs cancer Narakpa Yabagi riksu hengala ihaiba study adudagi khangba ngamke study gi report asi Cancer Research Journal gi online edition da phonglakibane maraksida anauba non-invasive imaging method amana hojik chanariba breast cancer layeng bagi mawong asigi mahud silakpa yai haina handakta nongno pangthokiba research work amagi report agi khangba ngamlay study adu da Saruk yakiba Sweden gi Uppsala University da laiba Jen Sorensen na haiki athuba matamda anauba method asina invasive tissue sampling gi mahud sinduna cancer layeng bagi thawong chatharakwa yai breast cancer gi layeng chathabada HER2 human epidermal growth factor receptor type 2 kaya yamna chawkhalakpagi haibadu mangjongna khangdokpa yamna mang tangai fade HER2 da atamna na target tawraga breast cancer gi layeng chathabada cell ka Henna changi adubu nupi kaya gi punsi kan bading amme hawjik makti HER2 gi changwang khalakpara haibadu khangdokna bagi damag surgery gi matengna tissue sample lawraga yengle natraga na liver saru amadi atay hakchang gi kayat singda yetumna thinduna tissue lawraga biopsy tawre icham chamba mawongda non-invasive technique sizinaduna whole body PET CT positron emission tomography computerized tomography imaging cancer layeng ba yagadra haibadu khangdokna bagidamag anoba study asi pangthokibane hawji layeng liba breast metastatic cancer patient taraga taruki maramda researchers sing nakupna thijinke metastatic cancer haibasi hakchangi mafam amada cancer narambadagi atay atopa mafamda sandokibagi thawongbune hanadagi chanaduna lakliba cancer layeng bagi mawong asigi mahutta icham chamban nan invasive imaging method na kana ba heli haiba study asidagi khangba ngamlakhibane study report ase Theranostics journal da phonglakhe amaromda UAE University gi professor Amar Amin na lusingduna sathagi ba study gi report na haike saffron beige crossin na liver cancer ngakthokpa ngamme malemda mi khwaidagi yamna sihaliba cancer makhal singi manungda liver cancer na khwaidagi makokta leire adubu saffron beige crossin gi mateng na liver cancer mangjong na ngakthokpa ngami haiba study asidagi khangba ngamke study gi report ase anti cancer drug discovery da handakta phonglakibane article ase reliable source da yumpham oiraga phongbane adubu masina medical professional singi pauta ke mahud sinna bahotna badi natte aroi bada tabi ri bapum namak po thagat chari